Imphal Turel ki mafam ahumda Turel Torban Kaire, Laikai Kaya ising Tumzin Kiduna, Mafam Aduda Ladiba, Miam Sing Awaba Mayoknare, Turel Torban Kariba Mafam Sing Adudi, Imphalis ki Manung Chaliba, Kurai Haikuru Mokong, Hangang Maya Laikai Amadi Ahaluptani, Kurai Haikuru Mokong ki Waina Turel Torban Adu Ayuk, Pung Mapan Kara Helakpada Kai Kibani. Torban Kaibadagi Safuka na Changsilakpa ising na Torban Kariba Mapadu da Ladiba, Yum Kara Chentaki. Hauzi fawa kariba torban adu mention ba ngamdabana maram oraga chensilakpa isingna yum kaya isingna thumjin krai haikru mokong amadi akoibada lairiba laikai singi miyamsu safagadaba mafamsingda leptana thorakli sedamadi central force yauna arambai amadi laikai miyamna mi kanbagi thabak kana chathari Amarom da Imphal Turel gi haingang mayai lekai amadi ahalum apada su torban kaibadagi yum kai kaya ising na thumjin krai mafam ani asida su hauzik fawi oina torban mention ba ngamdabana maram oraga akan ba safu ga loinana ising chensilakli loinana ichaw na maram oraga mafam adu da hauzik su miyoi kaya rescue tawba ngamdana leiri Adabu State Disaster Response Force SDRF amadi arambai tengol gi tongan ba unit singdagi lakpa tengoloi singna laikai adugi naha singa loinana mi amadi sasan kanbagi tabak chathaki Isingi ichel kana chentharakpana maram oraga thokpa ngamdana leiriba miyoi sing manak nakpada leiba pakagi building singda changsinduna leiri Amaromda haingang mayalikai the rescue mission gi dama lakiba SDRF ki personal amaga arambai tengol gi tengoloi ani isingi iraina chenthakiduna laksinki Adobu SDRF personal amadi arambai tengol gi leihoriba tengoloi singna asoengam yaudana kanmangamki Hauziki oina mafam asada ising changsilakpagi chang hengalakli. Ay, chin na ka chun.